ꯍꯧꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯔꯥꯇꯔꯦꯠꯁꯨꯕ ꯂꯣꯛ ꯁꯚꯥꯒꯤ ꯑꯍꯥꯟꯕ ꯃꯤꯐꯝ ꯍꯧꯈ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔ MP ꯑꯅꯤꯁꯨ ꯋꯥꯁꯛ ꯂꯧꯈꯤ MP RK ꯔꯟꯖꯟꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯜꯗ ꯋꯥꯁꯛ ꯂꯧꯈꯤ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯤꯐꯥꯁꯤꯡꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯤꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯗ꯭ꯔꯤ ꯖꯨꯟ 19 ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤ ꯃꯤꯑꯣꯏ 200 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯗꯣꯛꯇꯔꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯌꯦꯡꯕ ꯐꯪꯗꯅ ꯍꯟꯅꯈ꯭ꯔꯦ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯆꯦꯡ ꯍꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯂꯤꯖꯥꯕꯦꯠꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯇꯔꯥꯇꯔꯦꯠꯁꯨꯕ ꯂꯣꯛ ꯁꯚꯥꯒꯤ ꯑꯍꯥꯟꯕ ꯃꯤꯐꯝ ꯐꯝꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯋꯥꯁꯛ ꯂꯧꯅꯕꯒꯤꯗꯃꯛ ꯃꯣꯗꯤꯒꯤ ꯃꯃꯤꯡ ꯀꯧꯊꯣꯔꯛꯄꯗ NDAꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯣꯗꯤ ꯂꯥꯎꯗꯨꯅ ꯐꯥꯟꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯃꯣꯗꯤꯒꯤ ꯃꯇꯨꯡꯗ ꯄꯦꯅꯦꯜꯒꯤ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯔ K ꯁꯨꯔꯦꯁ ꯕ꯭ꯔꯤꯖꯚꯨꯁꯟ ꯁꯔꯟ ꯁꯤꯡ ꯑꯃꯗꯤ B ꯃꯦꯍꯇꯥ ꯃꯦꯝꯕꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤ ꯃꯊꯪ ꯇꯥꯔꯛꯄꯗ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯍꯥꯏꯋꯦꯖ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯗꯀꯔꯤ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜ ꯑꯦꯟड ꯐꯔꯇꯤꯂꯥꯏꯖꯔꯁ ꯃꯤꯅꯤꯁꯇꯔ DV ꯁꯗꯥꯅꯟꯗ ꯒꯧꯗꯥꯅꯆꯤꯡꯕꯅ ꯋꯥꯁꯛ ꯂꯧꯈꯤ ꯑꯃꯔꯣꯝꯗ ꯉꯁꯤ ꯍꯧꯒꯗꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝꯒꯤ ꯃꯥꯡꯑꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯁꯤꯡ ꯌꯥꯝꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯅ ꯃꯇꯤꯡ ꯂꯩꯕ ꯑꯣꯄꯣꯖꯤꯁꯟ ꯑꯃ ꯑꯣꯏꯅꯕ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯗꯕ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯗ ꯍꯥꯏꯈ꯭ꯔꯦ ꯃꯍꯥꯛꯅ MP ꯄꯨꯝꯅꯃꯛꯇ ꯍꯥꯎꯁꯇ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯃꯥꯡꯗ ꯃꯦꯗꯤꯌꯥꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯣꯗꯤꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯂꯥꯛꯄꯗ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯕ ꯍꯥꯏꯕ ꯊꯤꯗꯅ ꯄꯨꯟꯅ ꯆꯨꯡꯁꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯄꯨꯟꯅ ꯍꯣꯠꯅꯕꯗ MP ꯁꯤꯡꯅ ꯊꯧꯗꯥꯡ ꯂꯧꯕꯤꯒꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯕ ꯂꯝꯗꯝꯗꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯑꯣꯄꯣꯖꯤꯁꯟ MP ꯁꯤꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ ꯉꯁꯤꯗꯒꯤ ꯑꯍꯥꯟꯕ ꯂꯣꯛ ꯁꯚꯥ ꯃꯤꯐꯝ ꯍꯧꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯟꯗꯛ ꯃꯅꯤꯄꯨꯔꯒꯤ ꯏꯅꯔ ꯑꯃꯁꯨꯡ ꯑꯥꯎꯇꯔꯗꯒꯤ MP ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯗꯣꯛꯇꯔ ꯂꯣꯔꯍꯣ S ꯐꯣꯖꯦ ꯑꯃꯗꯤ ꯗꯣꯛꯇꯔ RK ꯔꯟꯖꯟ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯇꯔꯥꯇꯔꯦꯠꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯅꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ MP ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯗꯣꯛꯇꯔ RK ꯔꯟꯖꯟꯅ ꯃꯤꯐꯝ ꯍꯧꯗꯣꯛꯄ ꯑꯗꯨꯗ ꯃꯅꯤꯄꯨꯔꯤ ꯂꯣꯜꯗ ꯃꯦꯝꯕꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤ Dr. Rajkumar Ranjan Singh bu Lok Sabha gi Sadesya ama oina khanbiraklaba maramna aina Ishorbu panduna wasakchari madudi aina lingkraba Bharat ki Sangvidhan bu aina asengba thajaba amadi Raj Bhakti utchagani Bharat ki ningkha tamba amadi amatto oiba saktambu aina yokhatchagani amadi aina pangthokkadoriba ithꯧꯗꯥꯡꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯆꯩꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯉꯁꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯍꯥꯏꯋꯦ ꯅꯤꯇꯤꯟ ꯒꯗꯀꯔꯤꯒ ꯎꯅꯈ꯭ꯔꯦ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯋꯥꯐꯝ ꯀꯌꯥ ꯇꯛꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯤꯐꯥꯁꯤꯡꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯤꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯂꯦꯟꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯣꯏꯍꯧꯗ꯭ꯔꯤ ꯂꯣꯏꯅꯅ ꯖꯦꯜꯒꯤ ꯑꯃꯗꯤ ꯃꯤꯐꯥꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯋꯥꯠꯄ ꯀꯌꯥꯅ ꯂꯩꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯧꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯝ ꯇꯤꯚꯤꯒꯤ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ
Malim Gyoiva Kangon Kayada, Maru Oina International Covenant on Civil and Political Rights Ki, Article 10 da Kashum Sangda Lairiba Mifa Amabu, Mioivagi Minung Sigaloina Ikai Kumnana, Tambigadavni Haina Mayek Senga Yauri. India gi oina su kashum thangda leiriba while chathariba singkhakta natana miya taraba singphawasu constitution gi article 21 gi makhada miyoiba amana hingbagi hak adu ningthina ngakpi gadavani haina palle afa punamata yaudana leiriba mi ama phawa awatpana pikthalaba lamdam asidadi kashum sangda punsi leliba singidi kari oyamgani makhogi mahau yauna hingjanabagi hak kadai phawa ngakpi ramgani haibasi achawa wahang amani matam gi paliba leingak ki selthung phatabana kashum sangda leiriba mifa singi chakthung matik sana amadi matam chana phangdabana kongaini matam gi khara semdok semin tawjarabasu India da chatnariba mapung oiba kashum sangi kangon sing asidi sahi chama henbagi mamangda haibadi kumja lising amaga chanipan maudramari da semkhiba kanglon ne matam ga chunana amadi malemi kangon ga chanana semdoknaba Supreme Court na haukiba chahigi September da Committee on Prison Reforms kauba hana Supreme Court ki just oiramba Justice Amitava Roy na luchingba committee ama semkhi mamangda kumja lising ama chamapal marfu hundoi dasu Justice A.N. Mullah na luchingba asigumba committee ama semkhiba laikre High Court of Manipur ki Chief Justice ki pautang matungina haukiba jun gi tarik manga da High Court ki just ahum na luchingba kangbu amana Manipur Central Jail Sajiwa amadi Imphal Central Jail da yengsin khongchat ama chattuna kashum sangi awada pa kashum sangda leiriba singi apen penda khangdokhe Okay, independence gumba ka moi kana gumba remission gi natra ka gi thaning ba yoy governor da rest of the neba moina pamjab do ai gi PL level sing do jelu khil aidna moi thor to moina thaning do paten pambil ge help do ya to bi man Kumja lising ama champal maudrani thoigi March ta sangaduna sizinaba haukiba Manipur Central Jail Sajiwada leiriba building gi fivam ayambana soksille khongam khudampham sing mawong maril tadaba thong yaudaba manam chenbagi khudong sadaba thengna hori kalen gi ayakwa maisadi ngakthoknanaba pambai matik sana leihaude thaknanaba ising nongmada anirak pudi pi hairagasu hek thaksinbada haksangda faroidaba ama oihori leijabana filter leijaduna ngamdaba singna pambai ama tawduna asengba thakpa yaba ising oinaba hotna hori iru maithajanaba ising haliba tenki motpa sector manungi khonglambi fattabana chingba khudong sadab kaya amasu thengna hori NSA natraga miya taraba sing natana tumnanaba phamung pide NSA this convict are titled to get the calls jail gi akoibada amadi sector manungda chanadaba manama sing thahori adubu mari leinabana piriba chang insangdi thoina yotpa yaba amadi oihaude naragelakpada hidak langthaki awatba leitaba sunatte hidak wa amwale khoi family lowre hidak si khoi de mi ji yamne 900 mukine de leibje diabetes kumba hypertension kumba plus psychiatric patient amna khoi ado moi ji nungti hidak chabri na moi gi khoi ware this company del to ya ado mo serious oi di khoi saroi na man khat pi zum to bidna regular chab ga muje si ne ba khoi na khoi de men sugar ga bu sugar diabetes hypertension na psychiatric khudong sadaba kaya asigi mathakta yunggi mina kaishum sangda leiri haiba khangdaba while thinthabana kaishum sangda leigadaba matamdagi hendokna lehoba kaya amasu yawhori miyamna lawnariba kaishum sangda leiba singbu tathita oina fusaiduna khudong saba amata phangdaba makhai yamna wana leibamak natrabasu miyoiba ama oina malemgi chatna kanglongi matungina marek mahau thokna hingba haiba adudi oihodri haiba yai leiba ama leirabadi jela leiba mi simbisu mi oiba ngatani jela leiba mi khudimak mara leine haina haibusu yade haiba tare kayugumba jela leige leiraga court na mara leite hana thadu posu kongai amani aduga leiba singsi convict ni haiba sunte convict ki tongan leije adoraga su under trial sing di mara leire haiba makti natribani na jela leiba in me singsi su mi oiba moina treat tawraga koigi magi phampham thokpa hak magi leifam thokpa kudong chaba sing phangba phangdabra haiba high court ki mi yeng makha danga si hariba koigi khongcha se laksabani adubu hangba yabu wafamdi asugumba khongjit kaya si lakhraga sunga si phawbada hairiba khoigi complaint thangat khiba khudong chadaba lein haigi bising du men khabra haiba si acho wahang ma oigadori cameraman Sanjoy Galoina na paudam jari bai Kishore Chandrawang khemcha Sajiwa Jail Imphal Haying pangthokodariba tarani panlakshiba The Great June Uprising Unity Day lisingani taramapanga mari leinana thauram pangthokfam oriba Imphal East ki Kekrupata sengam sagatpagi thabak ayambana loisilakle
Chetariba Sengat Sagatpagi Thaba Adu Yengsenbaga Lakpaga Mari Lainana, Paumi Singa Unabada, Observation Committee Chairman PH Devan Sarmana, Haying Pangtokatariba Thoramasada, Lamdamasiki Furup Kudimaki Miyoi Singda, Natana, Bangladesh, Myanmar, Tripuradagi Lakpa Miyoi Chaniga Kuntra Romsu, Thoramasada Saru Yanabagidama, Infalda Tungladuna Leire. Ayuk pung tare tabadagi hauduna athoba singi mafamda laisukatuna ikai khumnaba utpaga loinana thauramgi mapung oiba sarukna ayuk pung mapandagi haugani haiki hayengi numeda siga mari lainana idan tawbagi thauramsu pangthokani masida leibak miyamna mapung fana sogat piu haina haiki dagi aikhoi hayengi thauramchi mayam singjigi participation da natna aikhoina pangthok chariba sidai Maikai dagi lakpigadoriba lojing loya dagi lakpigadaba adagi di aikoigi imai belsing maira paibi club tongan mamioi sing na impalgi akoiba dagi laibiriba mayam singsina isagi oiba aikoigi masi participation tawdaba yade akoi saruk yadaba yade habigi wakhalonduda aikoi gari tharak thibidana hairaktaba thibidana media gi thongda paujenjariba sina mayam singsidai aikoigi paujensi oibiu Haukiba Numit Karanigi Mamangda West Bengal gi NRS Medical College gi Pariba Mukherjee Koba Dr. Ama Miyam gi Iho Amada Tamthina Furam Kiba Thodo Adubu Yaningda Fongdoktuna Indian Medical Association Aleba Asigi Mafam Pomada Leiba Healthcare Institute Sing Government Amadi Lanai Hospital Pomada Ngasi Ayuk Pung Taruktagi Pung Kunmari OPD Yauna Makhal Khudimaki Non-Essential Service Sing Leptuna Khongjang Sangsinkre Indian Medical Association IMA na Leibak Sinba Thungna Lauthokiba Strike ki Khongjang adubu Saugal aduna IMA Manipur State Unit ki Mityeng Makhada Lamdam Masida Leiriba Ana Layengi Loisang Singda Thabak Tauriba Dr. Amadi Nurse Singna Hospital gi Non-Essential Servicing Thabak Lepkre Assam dasu Dr. Singna Strike asibu saugal aduna Sintha leptuna protest tauki Ngasi Imphal da leiba maruiba hospital oiriba RIMS Janims Siza amadi Imphal Hospital yauna atei clinic amadi hospital sing dasu non-essential servicing pumlep lepki Hospital sing asida supnatagi casualty amadi hospital manung da leriba anaba singi oinadi khongjang asi komthoki Ngasigi Leibak Senba Thungna Sangsiliba Khongjang asida IMA Manipur State Unit nasu sagatpagi mami chauna takhi Khongjang asigi matangda IMA Manipur State Unit ki Secretary Nelson Loitongbamna miyam gi seva gi damak leiba Dr. Nursing da phuba chaibagi thawong kaya chatharakpana thabak tawbada akiba ma faure Passion Party da fauriba awaba nungaitaba Dr. Singna khangdaba nate amana amagi awabada tengbang minaduna Dr. Singbu ningtamna mathau tawba phanghanbiu haiki problem am thole medical doctor sing da natragana medical paramedical staff sing da natragana hospital sing da khoi akaya toy natragana ba phu ba chai ba sum me am se tholak pa medical kano sing da personal sing da ado matik chaba public kano to na ba moi si punish to na ba lo le raga su sarkar na natragana lo gi kano to sing punish to bi da ba aduna akoina thabak subu kan si da tangdu laita na thabak su ngam da ba hai tar ne ko ana ba yeng ba dong ro kano to dong ro adu da gi ngasi gi kano se kolkata da yam chaw ba thodo mu thokhi ba da gi matung tarak ba da si india ki pulap oina ngasi se doctor lak ahum ga sing yang khai mong ngasi protest si da saruk yari india pom anaba ma lektabegi thodokta mi chani hen ba gunda Harala aga hospital do landaraga do to bro khoi intern duty to angang ani yamna thine so ebako adu the intern amadi madi head injury to raga hojik se coma da lera oti mokok manung da e tho es haru fracture to skull gi adu ga operation to raga ma se ICU do zipo leiri asi to ro bau sida khoi gi government gi site gi west bengal gi site gi su adegate gi site gi su id mayam do Tauramiba Gunda Sing to Pabagi, Kotpagi, the Kogi basic security PBO, Hibasida response, Iraq Laktaba. Adu the Koina Sigi incidents, Hen Malay, Koyuzik, Koise Mayam Sigi Seba, Togena Toksa Rakpani, Adu, Akoi Laidinate, Anaba Kudima Kanbangam Banate, Koina Tokzabaya, Tobani, Adubu, do the Kogi Mayam Sina, Koi the Purakani. Adegi akoi sita uragadi aigi hospital to gairambani haibi akiba mase doctor singse loina power eba si sum chathara lai ragadi khoi gi profession se khoi thabak tawanga ma aroi mi amata macha masu sing doctor nurse amta ohinang aroi adudi mangjarak to si samaj taneba si se khoi henmale khoi central ek ama pang mi government gi site gi si haibi damak ta khoi na protest tawjabani
Amaromda ngasi IMA na kaukiba strike manungda layang balakiba Thaubal athokpamdagi TH Malana Dr. Singh na ngasi strike tawgani haina khangdabana lapna layang balakpada khudong chadaba mayoknahanba si nungaite miyamna su ngaihaki asawbana hospital gi pochei thugaya khaiba tohaningde hospital ama haibasi aikhoi khudimaki lanni haiki Saya ihana di masih am nungai dia tu kong cang ting dua kam ningi sih fasa harap dah aduga pot saya mangan tagan dana kota na kai kata masih di tasik na nungai jadi kai ginoi dah masih di ishagi pot dauna tau bi betul pahami dokter kai dah ini hajar ning budi mangjung lono su ai tasik na khangau dre masih dam sang na lak pani na khabar su yang au dre dokter dah ai na hajar ning budi strike se tau han bida badu paham je Nakalamaromda IMA na changsiliba khongjang asibu sawal aduna Jiribam district asigi ucha chol da leiriba 50 bedded hospital da su ngasi OPD service leptuna hospital asigi mamangda doctor nurse amadi hospital asigi staff khudimakna chathakiba thawong adubu yaningdaba fongdoktuna wakan mifam chathakre khongjang adu da saruk yakiba doctor Waliviana doctor su mioiba ama oibana soikiba lankhiba kaya adumak leigani Miyam gidamak leriba Dr. Singh na soikiba yaurakpada patient party na phuba chaiba yauna irang thokhan basi matungda amuk hana thoktanaba honaminasi haiki patient party na yam tamthina phubiramba gi makha mari leidana koi protest asi chathaw jabani hairiba protest asi ngasi koi national wide koina chathajaba protest ni IMA gi through da takjaba protest ni hairiba thodo ase masi khaktana te thokriba se ngasi gi Hana mamang da su tamthiba thodo kaya thokre adubu akhoi doctors ki protection pibiu haina akhoi gi sarkar da haijaba se tasinadaba amadi hairiba thodo nungaitaba thodo asi hanjin hanjin tholakpadagi akhoi ngasi gi protest asi khangba ngamtabadagi tawjabani akhoi na ngasi praja da haijaling badi akhoi bu support tawbiu amadi sarkar na su akhoi gi thabak tawba matamda free oina tawnabagi damakta protection pibiu haina haijari Indian Medical Association na kaukiba nationwide strike ki khongjangbu sawgaladuna Bisnupur district asu district hospital Bisnupur gi Dr. Singh na wakan mifam chathaki ngasi gi khongjang adubu sawgaladuna district asida leriba hospital sing district hospital Bisnupur CHC sing PIC sing dasu OPD function tawkhide adum oinamak casualty da emergency hi oina lakpa patient sing yengki wakan mifam adu da saruk yakiba gynecologist Dr. Endeavorna West Bengal da numit kharani gi mamangda Dr. Anibu yamna minungsi leitana phurambadagi hauzik masagi hakchangi fibam luna leribasi yaningde haiduna Indian Medical Association na changsilakpa khongjangi saruk ama oina wakan mifamasi pangthokpani mamangda su Dr. Singh da attack tawrakpa kaya ama leikre Dr. gi sinfam da leriba sing asibu mioiba ama oibana soidaba ngamba nate maramaduna mioi section khudimakna asigumba Dr. Singh da attack tawbiganu amadi mari lainaba authority nasu Dr. Singh protest tawba yaba ain sembiu loinana sokliba Dr. Anida su chapchaba wayal fanganbiu haiki the praja singi seba tawjabani seba tawjabasida pinbidraga tasing habda khoi doctor su lai maktina chade adu soi yaura kanda doctor onchalaga patient party na smain to bisi matungda matho si thok to boy sanu hoina koina doctor myam gi pakai diga ai hajari kolkata da soi ba doctor ani dusu soi da ngamdana isona sanbidana soi da ngamda boy sanu duga sarkar na su mabani da makta kharmating pangbina basu hoya apil tawjari Amaromda hospital adugi anesthesis Dr. Surjit na fongdorakibada hospital da asiana hek yaurakpa matamda hospital na soibani Dr. Singh na sohenbani makhoida tainagadabani haiba yeknaba amadi tawgadaba lichat hekta chatpagi wakhalon leinariba asi thadokpiu amaga mateng pangnasi haiki Dr. Singh amadi staff singda yengthinaba maja ke ma thodo wa thok tamda akai toi thoanba puna sinabi thabak se masi thadokpiu amaga cooperation pinarga fajana koi hospital singda yengthina anaba singbu treat tawbol se masida mateng pangbiu Paugi Marthana Aten Babre Amalozari. Kanganjaba. Thasi gi tarani thoigi ayuk pung mari tarak padwaida Imphal West ki thangmai ban lairen hanjaba lekai dagi karam dina atopa ming karamba hairiba miyoi asi yimdagi thokibadagi thiba khangdana leirakli miyoi asi yengbada chahi 98 mukki lenga oigani fit mangaga inchi 9 muk wangi kulai kuchu oi mamit khara sepe
Mahakna yumdagi thokiba matamda amuba masugi track pant setkibaga loinena atia masugi t-shirt ama litki. Kanagumbana hairiba misak asibu thengnabiba natraga ubiba thoklabadi manak nakpa police station natraga makhada pijariba contact number asida pau pibiraknaba nolukna khanganjari. Khanganjariba Karam Ongbi Nganbi Leima, wife of K Karamba. Mobile number 825-909-2217 natraga 8787-668955. My name is Kumkum Gangmei. I'm a student of COMET. COMET's teaching techniques and tips for exam were very helpful. The teachers are very supportive, which inspired me to do well in my exam. I want to thank COMET for guiding me and supporting me throughout my preparation for the exam. In my opinion, COMET is the best coaching center. Pabiyu, Nainabiyu, Tanabiyu, Lamjingba Times. Makhal Mathelgi Khudol, Maru Oiba Pau, local, national, international, Sanabungi Paugdam. Mahiroi Singinamag, Maitai Mayekda, Akanana, Mapung Faraba Paung Singba, Lamjingba Times, Lamjingba Times. Isa Isagi Pause Hadariba Hawker Singda Haibiraga, Lobiba Yaragani. Manipur के अहानबा प्राइवेट सैटेलाइट चैनल टोम टीवी टाइम्स ऑफ मणिपुर केबल टीवी सर्विस अथुबा मतमदा हौजरगनी लमजिंगबा ग्रुप की यूनिट अमा ओइरिबा टोम टीवी केबल नेटवर्किंग सर्विस की डिस्ट्रीब्यूटर खरसु पांगजै हेना कुपमरोल गिदमक नागामापाल रिम्स रोड नित्यानंद टेंपल मनाक्ता लैबा लमजिंगबा ग्रुप की कॉर्पोरेट बिल्डिंग नत्रगा अखुगी मोबाइल नंबर 8132089758 असिदा कांटेक्ट तौबिरउ खुदोंचाबा सी मांगहनबिगनु Break matungda taram nokchari. Leibak chahong ahong naba amadi mara tapna panba pinabiyu haina lining thau sanamahi mafamda chengbi chengba haiduna thongniba lining thau sanamahi cheng hongbagi tharam ngasi pak sana pangthokna khrei. Lining thau sanamahi temple board na sinduna ahanba Manipur Rifles ki campus sa leiba lining thau sanamahi amadi ima leimarel sidabi ki khubamda cheng hongbagi tharamda pangthokhi. Thauram aduda ahal laman ima ibel kayana lining thau amadi ima leimarel sidabigi mafamda chengbi chengba haiki. Thauram asi pangthokpagi matangda lining thau sanamahi temple board ki vice president Vidyapati Senjamna cheng hongba haibasi maina wai tangna sam ipa ipu haktaktagi ningtharol kaya mathang lepa leitana pangthoktuna lakpa thauram amani. Thauram asi pangthokpagi nunggi oiba wakalondi leibak ningthau amadi khunai miyam ki punsi niba Leibak chahong ahong na ingna chikna panba wathok lanthok huran chinthi misi mina thok tanaba leibak maratap na panaba lining thau sanamahi amadi ima leimara sidabagi makfamda chengbi chengba haiduna thongni jabani haiki afaba punamak ado pibire hairakanda phatta punamak kha pangna hoiduk khaiduna asangbana chama thong hangne hairakanda asi thong thingle hairakanda misi mina thokdaba awa ana leitaba lebak ado ngasi dagi horogadobuni adna ngasi asidayda ima amasung ipagi ifunda macha manai oriba aikhoina chengbi chengba haiduna ano apen khattuna imagi ipagi pen namba tawbuga loinana malemgi yaifanaba amadi tunglap chatta akhoi punamaki yaifanaba lebak ngthau yaifanaba lebak praja punamak yaifanaba honaba haibase akhoi punamaki ithodani haidana sanamai temal bonna Kanjare Haragana Sukunlava Inagi Tanimil Ase Mausadagi Hoduna Tungoina Adunlava Equigi Inga Cheng Hong behind us Kanava Inga Cheng Havase Asukuma Toromase Pangtok Jeremy Lining amadi inat yokhatpa apunba malem layam kangleipak na susinduna ngasigi miro na ningsingba thoktraba lining thau ipagi namsin biruraba ahong khong chingbagi thauram ngasi lamda masigi mafam kayada pangthoknabagom kanglei miyam galoina na pangthokre Sanamahi cheng hongba ahong khong chingbagi thauram adugi saruk ama oina thauram pangthofam oiriba thangmaiban thau ground da horaga khwairamban kaithil yauna Imphal gi akoiba mafam singda lining thau sanamahi pabal puduna khongchat amasu chathi thauram aduga mari lainana layam kanglei paki thauburel iboyaima mangangna manglam chattagi pangthoktuna laklaba thauram asi chahi asigi oinasu lamdam asigi miyam gi punsida nungai yaifanaba pangthokpani haki Leibak ngahong naba leibak ningthau punsinaba ipa ipugi liklambu kaidana naba haidana mai tarang puthok piriba ising tarang puthok piriba panthok ipa ibungo
ꯂꯩꯅꯤꯡ ꯊꯧꯕ ꯀꯪꯂꯩ ꯃꯤꯌꯥꯝꯅ ꯃꯊꯥ ꯅꯨꯡꯗ ꯊꯧꯅꯤꯖꯔꯤ ꯍꯥꯏꯔꯒ ꯀꯪꯂꯩ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯃꯔꯤꯡ ꯁꯤꯜꯂꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯍꯣꯡ ꯆꯤꯡꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯀꯪꯂꯩ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯃꯔꯤꯡ ꯁꯤꯜꯂꯒ ꯂꯩꯌꯥꯝ ꯀꯪꯂꯩ ꯄꯥꯛꯅ ꯁꯤꯟꯖꯕꯅꯤ ꯑꯃꯔꯣꯝꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯆꯦꯡ ꯍꯣꯡꯕ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯅꯁꯨ ꯉꯁꯤ ꯏꯉꯥꯒꯤ ꯊꯥꯅꯦꯜ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯝꯐꯥꯜꯒꯤ ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯆꯦꯡ ꯍꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝ ꯑꯁꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯊꯧꯔꯝ ꯑꯃꯅꯤ ngasi lining thauda katliba chengbi chengba si thongduna punna chaminaraga lamdam asi mara tapna panba ngamnaba thauni bani haina lining thau sanamahi sanapungi luching purel warepa namairapamna phongdokhi ambal tongnen thau hok okhibagi numit asibu ningsingboina ngasi phawda lepa laitana inga thana lakpada thanil dumita laindau sanamai senghongba haiba thoramasi lepa laitana pakthokdagi adubu lain thok sanami sanapuna sahi anirak suboina mapal kangjibungda kwai panthongda laindau sanamai gi mapau pudana laindau sanamai senghongba haibasi karino masiga mitai kauba khoiga kari mari lainai haibadu akoina sak tak poina yam namoro be numit asi masini haiba khangdawa akoina pai kangjibungda anirak suboina pangthok sabani Center da paliba BJP na luchingba lenga asina Citizenship Amendment Bill puthok lagani hariba paw asina chumba oregadi manpack na su miyam ga loinana akanba khongjang kaya changsinaba sem saduna leire haina ngasi manpack ki convener Yumnamcha Dilip Kumar na phongdokre wafam asi ngasi kaisampata leiba manpack ki mayai loisangda pangthokiba pawgi mifam amada haikibani mahakna makha taraduna ngasidagi hoduna chathariba parliament session asida Citizenship Amendment Bill nauna amok puthok lagani haina national channel kayada paw fonglakhiba asina achumba oragadi North East Praja miyamda irang thokhanaba baton tawbani haina logani karigumba nam haduna bill asi ek onaba honaraklabadi miyamgi oiba akanba khongjang kaya ma changsilagani haina mahakna haikhi Haidiba kanosida news x ki news channel sida san ga national news channel sida sandor ko do achumba yai chumdaba yai adu argasu leiriba parliament ki news amoin sandore ibanina adu argadi in case karigumba da mokoina without taking any consent any opinion of the people of the northeast tawrupa taragadi akoi masigi phirepse logani haibasima achetpa wafam duni akoina central government the pinning is leiriba northeast ki area se state singida sangak pa sungya yaroi haibagi wafam duneba adune as a whole in one line akoina no to shebi haji shebi sanaba sungya yaroi parliament bu thokba yaroi pass toba yaroi chanaba yaroi haibasineba koi gi demand Paugi mifam adu da saruk yakiba manpack ki co-convener Ningthauja Lanchana democracy haibasiri missing da yumpham oibani hayeng mitop miyan cha sing asina masing hen khraba matamdadi yelhomi aikoi democratic rights sing asi mitop miyan cha sing asina warep lokhiba tabani matang asida lenga asina miyamda utchaibagi thabak tokpiyu haina mahakna phongdokhi character I could sing about luck but taragadi man pack na amadi man pack na masaman initiate to na same kiba Northeast Forum for Indigenous People na tumina lairoi I could low kiba hana low kiba warep sing hana changjan gani na khan kiba course of action mayamado koi punna miyang ko loina na changsin na ba hoji su same sadana laire aduna karigumba Amit Shah na hariba BJP na hariba CAB gi matang thamgadru wafam se handok taba taragadi yamna thuna miyam gi khongjang ase man pack ki amadi miyam gi oiba understanding aduga communication ro amu hanna sagala kanda ai go khongjang ase yamna thuna changsin na ba aduga awang no pokki oiba apun ba khongjang amba horun na bi damta same sadana khoi madu loijare na man thamjaki ngasi lamdam asida pochai ki mamal ising ichaugum wangkhalakli ba sigi matangda lengakna athuba matamda committee ama semduna yengsin hangadabani haina Protection and Preservation Committee Manipur PPCM na dabi tawrakli ngasi loop asigi mayai loisangda pangthokiba pawgi mifam amada loop asigi convener nongthombam bimol na lamdam asida pochai ki mamal asi lepalaitana hengalakli pochai ki mamal asi lepthoknaba lengakna athuba matamda committee ama semduna yengsin hangadabani Karigumba lengakna tumina laisinba thoklabadi anoba nupi lanama thoknaba baton tabo oina thokani haiki Conservation of Paddy Land and the Wetland 2014
2014 nai na 2014 da sigi ek si pass ta urabasu 2014 da gina 2019 bawgi manung sidai da 2019 18 19 sidai da chahi amada lau pari chani rom di lau uba ya handaba building di mai tongan ba commercial area oisilakba aduga loina na anova train lambi lakpada train gi lambi na satliba dugi matai da leiriba labuk sing asi commercial keno da onthorak pona maram war kan da lau pari lising ani rom di ekoi lau uba ya de adu oiba targa di lau pari chani lau urakta matam da chahi amada lau gi phaugi potoksi mon lak aniga lising ni phuyang khairom di handara eba 2019 bawda midi masing sum hengalai lamna sum pixel lai phoktok ta sum handharai adu wargadi khusem gi chak tang wa ama thoktuna soidana manipur da achauba mamangai thokriba nupilan adugumba ama thoi hainingai leite masi ngasi gi government sina barton tawani anuba nupilan ama chak tang bagi andalon ama torona bagi dam id agitation kaya torona bagi dam ngasi government sina barton tawani haina ai thamjaningi Nakalamaromda paugi mifam aduda saruk yakiba PPCM ki advisor Lairik Laimana lenga asina hauzik fam munaduna laibagi mahutta waraba lamda masigi miyamgi yenglaga thabak paikhatpa mathau tai karigumba masida lengakna thawaidrabadi ahum lak shuba nupi lan ama thokloi hainingai leite haina lenga ki pukning chingsilakli tawgatoriba kangmusida parama tambirakpa haibase akogi thawoire aduna athuba matamda sarkar sina Ben hangdre tolo pangandre du tingjale hadina ngasi mikap miraw na thalaba laibak sida kadago may imong saray hen bayaure tampak dasu laijata bay imong aduna sing dati kayang matik kudong tirangani arapada khallakanda nasana sagi kana bo jiba thadu okanda manipurgi laibak sigi damakta thola abanina laibak sida mieng chingsalaga kutak tanoigi kana banasagi kana bado yengdana Manipur ki awaba sida kutak ta singselak trabadi ai khoi gi isat sing ima singna mamangda nupi lal thokki badu dagi hena kudong thirakani haibase ai khoi gi magi tagi thamjage NEIDP ki get together ki thauram ama NEIDP CWC Hill FS ki Vice President Asang Kasarna Sinduna Kamjong District ki Manung Chanba Chadong News Site ngasi pangthokre Ngasigi thauram aduda NEIDP Hill Affairs ki oina power amadi functioning chingi mafam singda paikhat kadaba work program Hill Affairs Committee ki structure party enrollment drive chingi mafam singda party na paikhat kadaba development program forest amadi environment policy amadi horticulture farming yokhatpagi agenda sing khana baga loinana amato oina yanaki Thauram aduda Chief Guest ki warol piraduna NEIDP CWC ki President Narengbom Samarjitna handakta mahakpu thangta Federation of India ki President oina khanbirakpa aduda mahakna leibak miyamda chahi ahum gi manungda International University of Thangta ama lingkhatnaba hotnagani haibagi thajaba miyamda piramkhi Maram aduna Chadong Khulgi miyamna ayaba pirabadi khul asida International University of Thangta asi lingkhatchage Madu oirabadi khul asi lamkoiba singi lamthungpham ama oibagi mathakta malem kanba ngamgadaba myoising semba ngamba mafam ama ohensi Masida art and culture yokhatpai wafam adumak lakani Manipurda awonba ama mathau tare amadi awonba ama puraknaba miyamna Mangliba manglan adu NEIDP na thabakta onthoknaba hotnari party asina awonba amagi damakta hanba laitana changsinkhigani haiki Anganwadi helper amasung worker singi honorarium tha khuding hi chang 9 na PBU Anganwadi gi center sing saraga changhandana leiba sing athobada worker singda sizinaduna thabak honhan biu haina tongan badabi sing tawduna The Anganwadi Mahila Organization ngasi kaisampa Laimajam Laikai Community Hall da nongmagi oiba wakan mifam ama chathakre ngasigi wakan mifam aduda sarkar na lepa minimum wages Anganwadi da fanghanbiu worker helper singi TA amadi incentive matpa yaroi amadi Anganwadi center sadana leiriba sing athuba matamda sabiu haina thaba pleka sing sizinaki Ngasi chathakiba wakan mifam aduda loop adugi General Secretary L Sanatombi Devina sarkar na Anganwadi worker amadi helper singi honorarium hengat hanbiu makhoi awaba ubiduna leiriba awat apa singasi athubada pibiu haiba yauna wafam kaya fongdokhi
Kurai ACG manungda leriba premi khong semjin sajinbagi manung chana niyomgi wangmada khong asigi mafam kayada lebak thonjiliba si numit ini ki manungda lokthoktrabadi MLA Local Area Development Fund gi makada lebak sing adu kothok lagani Kendra sigi MLA L Susindro gi Kurai Tinsit Road ta leiba mayumda paumi singa unaba amada wafam asi fongdokladuna khong asigi aruba si food ahum mari hena Tengat le haina lekai miyamna wakat labasu authority na thausadabadagi nong kitang tarakpada kusemgi ichaw thokli loinana authority na athubada mijeng changhan biyu miyamgi awaba si kokhan bidrabadi lekai miyam na changsilakpa khongjang singda masamaksu saugalagani haiki paumi singa unabaduda MLA na makhata na NFSA gi makhada kendra sigi fangfam thokpa tha taruki cheng narolda lona lokthok pada chenaba sing khandoktuna lengak na matik chaba chairak pigadabani amadi kendra sida leriba sarkar gi school singda mathau tawhanbada masing hena leriba oza singasi oza gi awatpa leriba atopa school singda mathau tawhalabadi sarkar gi school singda satra lerga oza leitabagi awabasi kharada orabasu kokhan bangamgani haina fongdokhi satra leitaba satra singse okto da khara bolaga laita man masina di yaroi maram de lekai du gidda leriba school singdu madaiduda taman bana hena pai ado satra dagi oza gi masing ni hena yamba masum singse koi state government gi awamba oza phangdabagi oza wape awaba leriba singse koi prai kendra de lokku piraga manipur pi praja singda ade manipur gi jaga singda koi gi oza wape gi samesya singse masina खरा मखैदे कोई फबा नंगद्रा न खलेदना मसीम दंगा कोई एजुकेशन सिस्टम दिसा कोई याम फजना हाइग्रे ममांग दसो कोई ट्रांसफर सिंग ओजा सिंग टका लेतो सिंग लोथो पिरो न कई इंटेंशन नो खंगदे मसे ओजा सिंग दे ट्रांसफर तो हाय दम तो या दसि मसे कई गम इंटेंशन खले मोदा माले अदन मसे पाउगी मरथना ब्रेक अममुक लौजरी Manipur ki ahanba 24/7 cab service oriba lamjingba cab service na miyang ki seba da leijari apamba service khanbiyo economic rate rupees 15 per kilometer standard rate rupees 25 per kilometer luxury rate rupees 55 per kilometer with base fare of rupees 40 Manipur ki district singi maru oina Senapati Ukhrul Churchanpur Kakching More Chandela chingba sing Chananabagisu ataba mamalda book tawbiba yaragani Manipur gi mapan gi lamsing haibadi Guwahati Shillong Dimapur Silchar na chingba sing chananabagisu book tawbiyu loinana luhongba amadi atopa thabak thorom ki damakta su akhanaba discount pizari hena kupa marol gi damak contact tawbiyu aikhoi gi contact number 1800102795 natraga 8794613154 akhoi gi website www.lamjingbacafe.com Manipur University de affiliate tauba South Asian Institute of Rural and Agricultural Management Langsing Achoba Imphal West ki admission tauzari course sing adudi BSc Agriculture BSc Horticulture Bachelor of Business Administration BBA nupa amasung nupi gi hostel gi khudong chaba leijari akaknaba seat kharatani akupa marol gi damak www.sairam.org.in natraga phone number 7641929924 natraga 8258801014 natraga 9612812346 ta contact taubiu Nauka Hearing Aid Center Kumja lising ama chawpat marifom doi ki hona chai kuntra manga hena Notice India ahan hearing aid clinic mo ne lerek laba Nauka gi Imphal Center ma hangjare TV am di phone gi konjel loinana nil khongum fam na ta bangam da gi awaba mayok na di na al koding mag wabi rogano Nauka Hearing Aid Clinic tanga si makleng sin direktuna completely invisible water resistant amadi rechargeable oida digital hearing aid hapiu ta bangam gi pangal wala badong gi khangna chana ba single power si tambio ai khoi gi leifam di Nagamapal Main Road Phogoi Sangmam Lekai near Community Hall mobile number na 6000954159
matungda taramnokchari Haukiba January 28 ki nungthil pung 2:30 taba adwaida thokiba lambi gi khudong thiba thodokta koki sarukta soktuna miyamga wakhal mimanadraba loinana hogot kangkhatuna chatpa ngamdrabi thongzu partu boroi makhongdagi Kharibam Ongbi Premlata chahi yankhai mapuroiba Kharibam Sham Kanhaigi laying bada Kharada Orabasu Mateng Oinanaba Lamdam Masigi WhatsApp group ama oriba Kanglei Tengbang Lupna Selgi Mateng Pangkre Selgi Tengbang Kusinabagi Mikupta Tengbang Lup Asigi General Secretary Kumanthem Jesima Chanuna Sel Thum Yamna Paiduna Asigumba Thaba Asi Taubanate Lupki member Singna Arai Leita Khara Khangatlaga Angamba Mateng Oina Anaba Mioi Asigi laying bada Kharada Orabasu Mateng Oinanaba Tengbang Asi Kusinabani Haiki Tengbang lupna thongzu boroi makhong da leiba ima Kharibam Ongbi Premlata yompham da chachaduna selgi angama mateng khara pangjaba asi akoi leitana tawjabadina jatiko khoi group si WhatsApp group haise lam amamam dagi laknaraga punba ngaktane tola taraba solaba se mayam leiko akhoi ju lairaba ngaktane lairaba ama oina lairabagi awabado akhoi ju khatang angama mateng tawjage na sigi wakhalon dagi thokjarakpane Imphal manungki sensitive area singda thohaningdaba thodok sing thoktanaba District Police Imphal West na lokalakpa checksin thaurangi saruk ama oina City Police Station ki manung chanba Thangal Bazar gi Alu Gali ki akoibada paksana thiba humbagi thabak chathakre Numidang wairam pung 5:10 dagi taruk fauba district asigi additional SP operations AZ Sharma gi midyeng makhada Imphal West Police Commando Bazar unit na chathakiba operation aduda punna miyoi chaniga yankhairom masa masa gi saktak che puthokhanduna masak khangdopagi thabak chathaki Maduda masagi saktak che yaudaba miyoi tara makhata na verification chathanabagi damak City Police Station da sinaki Nakalamarom da Imphal East District Police Commando amadi manga shuba JK Rifles ki kangbuna akaknaba pau ama fangbadagi lairik yengbam lekai gi akoibada thiba hombagi thabak chathabada Pre-Park Progressive Group ki active cadre ama fagatkre Faraba miyoi aduki mamingna Nauroibam Joy Sankar atopaming Bungchau chahi 33 apokpa inaucha kawi lairik yengbam makha lekai dagini mangondagi aina yadaba potlam kaya amasu fagatpa ngamle hairi School amadi college singda tamliba mahiroi singda physics subject asida laithokna takpi tambiba ngamnabagi pandamda Indian Association of Physics Teacher IAPT amadi National Anvesika Network of India NANI na sinduna Revitalization of School Physics Education through Concept Oriented Teaching Respect have a thimda nongmagi oiba khana nainaba mifam ama pangthokre Ngasi DM College ta pangthokiba thauram aduga mari leinana mifam aduda resource person oina saruk yakiba UP gi Berota leiba Digamber Jain College ki Associate Professor Dr. Kundrakpam Sarachandrana lamdam masida leiriba science maru oina physics hairiba subject asi yamna laiba mawongda mahiroi singda khanghangadage haiba khangminanaba ngasigi asigomba workshop asi pangthokpani workshop asida leibak miyamna sakhanglaba university singdagi lakpa oza kayana Utkadauri haiki Particularly school da physics tambi basi kamain tawdana khajiktan innovate tawba yagadage natraga khara improve tawba yagadage chhatra na khangbada kamaina lahen gadage haibidu maduna pandam mun thamjarma tawjabane sigi anbesika gi sigumba program singji haurakhi basi 2001 dagi mayamna khangnaraba saknairaba Physics ki lyric iba amadi Professor IC Burma haibadi Harish Chandra Burmana haudokhibani 2001 da Palem panthogi marum thuplingai matamda mahiroi singna tanba yaba mahi tansin haunaba honagadabani haina Nambol Kendra gi MLA and Loken singna phungdokre kainau taba namairakpam sagai Development Trust na senduna kainau da pangthokiba Mangarak Shuba Kainau Taba Namairakpam Sagai Merit Award Yenthokpagi Thauram aduda chahi asigi oina bosem amadi kosem na loba class 10 amasung 12 ki parikyada chada humfutra amasung masigi mathakta fanglaklaba mahiroi singda sel amasung citation sing piduna pukning thawatki loinana thauram gi saruk ama oina kainau da leiba sagai asigi sanglen gi akoibada u chara kaya su thaki Loinana saga yi yumthong khuding dasu u chara amamam thana bagi pandam thamli hairi thauram adugi athoiba mithunglen gi oiba warol piraduna MLA N Lokenam kha taraduna mahiroi ama oiringai matamda isagi firep lephaudrabadi aranba lambida chakhini haina haiki
ꯑꯩꯈꯣꯏꯅ ꯄꯤꯔꯤꯕꯁꯤꯒꯤ ꯀꯩꯅꯣꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗ ꯄ꯭ꯔꯥꯏꯖ ꯂꯧꯔꯤꯕ ꯏꯆꯥꯁꯤꯡ ꯀꯅꯥꯅ ꯈꯪꯅꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯈꯣꯏꯅꯕꯨ ꯆꯨꯞꯂꯤ ꯄꯥꯏꯔꯛꯀꯗꯧꯔꯤꯕ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯃꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯥꯁꯣꯜ ꯚꯥꯔ ꯄꯨꯝꯅꯃꯛꯁꯦ ꯉꯁꯤꯗ ꯄ꯭ꯔꯥꯏꯖ ꯐꯪꯕ ꯏꯆꯥꯁꯤꯡꯅ ꯑꯃꯨꯛ ꯇꯨꯡꯒꯤ ꯁꯥꯁꯣꯜ ꯑꯃꯨꯛ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯦꯕ ꯑꯗꯨ ꯈꯪꯅ ꯏꯆꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯑꯦꯋꯥꯔꯗ ꯑꯁꯤꯒꯤ ꯃꯗꯨꯒꯤ ꯑꯔꯊ ꯈꯪꯅ ꯏꯄꯥ ꯏꯃꯥꯅ ꯆꯥꯗ ꯊꯛꯇꯒꯩ ꯏꯆꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯃꯥ ꯏꯄꯥꯅ ꯅꯤꯡꯉꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯃꯁꯨꯡ ꯏꯁꯣꯔꯅꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ Loktak Lake Tourism Cooperative Society Limited na boat service tauribasi akhanaba jagada tawgadabani haina Ngami Loop Cooperative Society Limited Moirangna mari lainaba singi pukning chingsilakli ngasi Loktak Boat House Moirangda pangthokiba pawgi mifam amada Loop ki Secretary P Ajit Kumar Singh na boat service tauriba mioi singna lamkoiba singna haiba mafam singda chatpana ngami singi lang kaya kakpa nongma nongmagi hengalakli lang ama sembada lupa chatruk chatre changi madugi mathakta matam changi aduga lang ama kakpada makhoina lupa chamyangkhai chani henjalai masinadi lang ama sembasu konadaba matamsu mangbana ngami singda achoba chaitheng piri maramaduna akaknaba mafam khaktada hi honbiu makhoisu hingu ngami singsu hinghanbiu nungsinana hingminasi mari lainaba authority na hiramsida mijeng changbiu natrabadi siba kidana boat service akaknaba mafamda service taungnaba khongjang sing changsilagani haiki थोड़ी एरिया मखोन चनिंग हादि लाग विजिटर इंडिकेट तब मफमसिंग खुद मिथिल ताक ताक मफमसिंग मखोई चटप हाइतारे अदुदि अखोई लोकताक कोइना लांगसे था लेबने नंगासाइगे फोंगने थौदा नोंग लांग सि मसिंग असुकि मति हेने हेंजेन कक्सलकपा अदो हुजिकि खुलाई लांग बाइबिसिसु ngasai खुद तैसाइसु सेमबगी होनबगद्रा अमसुंग लांग बुलैनब होनगद्रा सि अवाब सामिसासे कोइ ngami singda थेंगजबाइता आनब लोइनब होनब मतम दै कोइ सबरुक चत्रेट मदुगी अरेंजमेंट अदि क्रोसा थारगा लांग द चत्रिस सनि पंचंगी लांग अम सोके मतम दै खोइ द पिरिसि मोइन पिरि पचाम न कै सनि फौदि पियेबको अदुगा मोइसु हिवनसु न मखोइसु हिंसनु अखोइसु हिंगे नुक्सिनसि हाइबनि अदु मोइन होलिबि हिसि अकंगनब मफम एरिया दो होनबियु Lamdam asida marangkaina fangliba hai makhal ama oiriba kihombo food processing technologies ani sijanaduna lamdam asigi entrepreneurship ama hangdoknabagi pandamda ngasi Central Agricultural University amadi Green Biotech Eco Solution Private Limited Imphal ga MOU ama khutyak pinakre CAU gi conference hall da pangthokiba MOU khutyak pinaba aduda CAU gi Dean Dr. AN Ganesurmuthi Directorate of Research Dr. CA Srinivasa Murta Green Biotech Eco Solution Private Limited ki maikai dagina Dr. Asem Sundari amade Yumnam Gita Sorina khutyak pinaki Thauram aduga mari lainana CAU gi VC Professor M Premjit na lamdam masida food processing industry kaya hangdokpa mathau tari masina mioiba khunaida amadi lamdam asigi thabak phangdriba nahasingdasu thabak piba ngamgani haiki करीगदमक्ता अखोना मसीगी टेक्नोलॉजी कमर्शियलाइज तौनबा होनरीब नोइद मरमदी मणिपुर दनतना नॉर्थ ईस्ट की पाइनएप्पल पर्टिकुलरली क्वीन वेराइटी से अदुकी मटिक डिमांड लेगरे मपानदा अदुना स्टेट गवर्नमेंट नसु एयरलिफ्टिंग तौरग दिल्ली गुमदा थारे त्रिपुरा दगी सु दुबई दा थारे अदु मसी कॉस्ट ऑफ नसगी ट्रांसपोर्टेशन से याम हाई ओय केजी मदा लुपा ngasai 33-32 rupees oi banina aseng badi akhoi sigumba value added product laktrage di yaroi hana ngasi akhoi mayam ngasai akhoi press ki akhoi sinina loina na akhoi statutory officer adi Green Biotech ki akhoi director ani ga akhoi ngasi akhoi test of jare masi da moi gi clearance pe hai tare masi akhoi amna hawi amaram dasu preservative mata yogde aduga masi organically produced toba aduga maman phawbude akhoi lemna jadri aduna 200 ml की bottle से दे दो approximately 15 to 20 rupees तो मतम दे दो मणिपुर की market से नसाई की pineapple की नसाई की health drink ओइना मरु ओइना नसाई की health consciousness तो लाभने ना कोई organically produce कोई तो इशाना पथोक शवा pineapple RTS से कोई नसी दगी चाह की महत्ता नत्रग कॉफी की महत्ता pineapple था ऐसी है वैसे message भी जने Chief Minister N. Birengi PRO Saduna social media da lana pautholamba Mohammad Mansur Alam masagi maral yazaraba tungda Kairang Khumido Gram Panchayat ki Pradhan Chesabam Nurjaman gi Kuthangda yumgi miyoi singda ngasi Imphal East Police na khusinakhrei
Imphal East SP gi conference hall da pangthokiba paugi mifam amada Mansur Alamna haikibada verified tawdaba chumdaba pau kaya social media da thagatuna CM gi PRO saduna miamda pauthokluba masagi maral yazare. CM Secretariat ka hiram amatada mari amata lainade matungda sigumba thaba asi amuk hanna tawzararoi haina mahakna haiki. Handak CM Secretariat ki tang tratu tha taruk 2019 June gi press release ta Palliba fact official spokesperson of CM office hairiba misak adu ai isamakni. Aina verified tawdaba chumdaba pau kaya social media Facebook ki kuthangda upload tawduna thadokre. Isamakpu CM office ki official spokesperson ni hairaga. Aina mayamda sengdokchari ai honorable CM ki spokesperson nachade aduga CM office ka sumari lainajade aigi irresponsible oiraba behavior asina maram oiraga sokliba Manipur praja miyamda maru oina CM office ki mafamda lanjakre matungda asigumba thaudok amuk tawzaroi haina media gi khuthangda pawdumjari. Ngasi ayuk pung 4:30 muk tawa matamda Nongpok Sekmai Police Station ki OC Inspector A Navakanta Sharma amadi SI Kiran anina luchingba kangbu amana bahok sagum Nongpok Sekmai gi Hanuching area da patrolling chatpada hui mayamna koitan tanaramba saji ama leikai dumaki CH Nanau amadi Muhammad Karimuddin ga loinana faduna kanbikre. Tungda People for Animals Manipur da pau pirakpadi PFA gi team amat chatuna aso apan khara yauraba saji adu hida kapa taiba tawduna first aid piki saji adu da numit kharani gi mamangda sokhiba oigadaba asangba dakfam ama leirakhi sa tanba singna fanana ba honaraba saji oigani leikai gi mioi singna haibada su mafam adugi akoibada leiriba ching singda numit kharani gi mamangda sa tanba gi thabak chathagi hairi tha ama muki mamangda mafam asigi Yamna naknaba ukhongsang khuldagi su saji amom ama yumlakta changsilakpadagi PFA na kanbikhrabani sa tanba singki dona chingdagi chentorakpani khul singna sa tanba khudakta lepkadabani karigumba farabadi Wildlife Protection Act ki matung inna lupa lising kunmanga fauba fine thigani amadi jail da leibasu yai ngasi kankraba saji adu Forest Department ki mahut singa punna mafam chaba amada thadokre. Technopole District ki More Subdivision ki manung chana lariba National Highway 102 da lariba Jehovah Jireh Children Home da Let's Help Group ki member singna home asida lariba angang singda ngasi Jacqueline pizabaga loinana boy amadi pen sing yenthokre. Thauramadu da saruk yakiba group asigi administration lariba Soibam Bobby group asina hanadagi hauna Manipur gi tongan ba mafam singda lariba orphan home children's home kayada angamba mateng sing matam gi darkar leiba firo sing lairik boy pencil na chingba kaya ma mateng pangduna lakli haiki. Hogi Let's Help Group ana aine admin oiraga hogi group ama khak sagajabani koina masi full charity oina koina member sing sina ngamjaba contribute khaga tawraga orphan home old age home da singda koina chocolate pijaba amadi ngamjaba firo na singba item khara matam gi pijaba adugi demakta koina semjaba group ni ngasi bogda 3 months complete phaba gi tha subagi oina hi more da laksa duna ngasi orphan home sigi koina chocolate ma pijana ba na koi sem sajari adu makhataba ate lam district khudimokta sunaba khoi chanaba khoi cover tobu ngamnaba honajari group na ICAR Sauki Liching Makada 9 Sector AR gi Mantri Pukhi Battalion na Khongam Pata leriba Nupi Singi Samelon Fagat Hanabagi Pandamda Kullasigi Luchingba Singi Kuthangda Sewing Machine Kunmari Kusinakre Amadi Khongambat Community Hall da Nomagi Oiba Free Medical Cum Dental Camp ama pangthokre. Thauramadu da Headquarter 9 Sector AR gi Zonal President ARRWA Khongampat ki Mairapai bi Ima Ibel amadi Khulgi Luchingba Singna saruk yaki. Loinana Assam Rifles na Laurakliba Nupi Oibi Singi Yaifa Thaurang Khudimak Miyamna Thagatpa Phongdokhi. Paugi Marakta Natenba break amatanga lauzari. Fitness Arena, Fitness Unlimited, facilities available, combat cardio, steam room, aerobic, freestyle, dance workout, TRX function, TRX rip trainer, TRX suspension trainer, nutrition, shower, towel service, locker, gym floor, bootcamp, Muay Thai, yoga, cardio, etc.
It is also an authorized distributor of imported supplements including Muscle Farm, Ultimate Nutrition, Gaspari, One Science, Granite and many more from Muscle House, India. Admission fee ₹1,000 only. General category ki oina tha amada lupa chanipan, tha ahumda lupa lising aniga chama, tha taruk ki oina lupa lising mari, sahi ki oina lupa lising taruk ka chaunga. Dynamic Movement Training DMT ki oina tha ahumda lupa lising mapan, tha tarukta lupa lising taraga manga, sahi ki oina lupa lising kunga taruk. Offer 40% discount for the first 20 members only for Dynamic Movement Training DMT. Kudong saba si lobina bagidamak ngasimak langsin biro Pulse Fitness Arena, Gobindazuri Road, Palace Compound, Imphal East. Aikhoi contact number 9711730877 amasung 038524411143. Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing da admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure: BSc ₹30,000 per year. Food and accommodation ₹45,000 per year. First to fourth year same fees. MSc Nursing in NPCC fees ₹1.5 lakh per year. Food and accommodation ₹45,000 per year. Eligibility: BSc class 12 pass, physics, chemistry, biology and English 60% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat 15 khaktani. Akupa marol gidamak contact tobirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Hello. Hello. Pakhong ama chalake. Chalune. Chahi amagi plan toge haradi. Oh, phau pambi thabiyo. Okay. Chahi taragi plan toge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tobugi awaba lehendaba. School du da dum changna na coaching tohanba. Mama paga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su putokhraba. Khwaidagi chawba, nanba, khwaidagi phaba school. Last balkong. Kari school no. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. Break matung da taram nokchari. Jiribam Municipal Council JMC ki office sa achamba thoram amaga loinana Chairperson S Santi Devina e-rickshaw launch tokrai. Ngasi thoram aduda JMC ki Executive Officer M Surjit Singh amadi staff sing na saruk yaki. Thoram aduda Executive Officer M Surjit Singh na haikibada Solid Waste Management Rule 2016 gi makhada Jiribam Municipal Council na yumthong khudingi amot akai sing collection taunabagi damag ngasi e-rickshaw sing asi launch tobani haiki. Household amadi commercial amadi establishment sing taunabagi damagta source segregation tauraba household sindagi amot pa khungdu ngi damagta ko Jiribam Municipal Council na ko e-rickshaw si ngasi dagi launch ta bahut jabana. Jiribam District ki miyamna atopa district singdagi yatum matonda pakpa lam machet ama fauba lawa pamde adum oinamag district singna namduna lokhiba Jiribam gi lam singdi adumak hanjilakada bani haina ngamkhai kanbalu Jiribam gi cherol amana hairakli cherol asina makha tarakli badi haukiba June gi tang 16 da Rongmai Naga Youth Organization Manipur koba Tamenglong da best oba loop amana yumpham yaudaba wafam kaya fongdoktuna miyamda ichum chumna leriba posak amabu lana uhanaba honakiba thawong adu yamna laibak thibani hairi. Patriotic Writers Forum Manipur na sinduna ngasi Manipur Press Club ta Nirmala Rajkumari na iba ay namikap tholakpada amadi Malaya Morangthem na iba amangba nonglakta hay na mingthon ba saireng lairik ani fongkre. Hauze amuk sanabagi pau phongbigani.
Badminton masanada Bharat ki oina junior topper ki mingthol fanglakhraba sanaroi Maisnam Mairaba Vidyananda Salam KH Manjit amasung K Dingkubu ngarang MG Avenue da leiba Sangai Continental da Manipur Badminton Association na taramna okhrei. Tharamadu da saruk yakiba Badminton Association of India gi Vice President Bijoy Koizamna ngasidi badminton masana asi da kayarak hana sanaroi singna mingchat purakpa tarabasu lenga ki maikaidagi karigumba bijik amatta changlakhiba leitri. Hauzik DM campus ta leiriba MBA gi court asina sakhini haiki. Nakalamarom badminton sanaroi Maisna Mairabana lamdam masida inkhalakliba sanaroi kayama lei amadi mamangda su sanaroi kayama su leiramdaba nate. Adubu badminton masana asi sel aduki matik changba masana ama oibana awangba thakta pukhatnaba honabada sanaroi singna awaba kaya mayokna hori. Hauzik faubada lenga ki maikaidigi karigumba tengbang amadi pukning thogatpibagi leitri haina fongdokhi. Indian Pancake Salad Federation ki lamjing makada Madhya Pradesh Pancake Salad Association na thasi ki kunmathoidagi kunhumdoi fauba Bhopal gi Kalchuri Nagar da leiba LNCT da pangthokadaba Sub Junior National Pancake Salad Championship lisingani taramapan da saruk yagadaba Manipur gi sanaroi kunmanga amadi official ahum ngasi khuman lampaki ISBT dagi lamthakre. Tauramadu da saruk yakiba Poch Nawang Ngangomna Championship asidagi khangalaba sanaroi sing World Pancake Salad Championship da saruk yagani haiki. National Championship si akhoi June gi tarik kunma thoi dagi na kulum doi phawba pangthokadabani hariba National Championship sidagi koi lakadoriba upcoming World Championship World Pancake Salad Championship Singapore da pangthokadoriba sidai saruk yanam gi damak akhoi selection angang si qualify oiba akhoi khangadoi na do Manipur gi sanroi sing si sui da World Championship da saruk yaba ni hadi thajo ka thabu loina na akhoi National Championship sida su Manipur gi team na sauna mai pakani hadi thajo ka thamne pancake salad hariba masana si gi a part of martial arts game ne Indonesia abagi Vietnam abagi Singapore Malaysia somdagi horpan aduga haukiba 2018 da abagi Indonesia gi Jakarta da pangthokiba Asian Games da yauduna abagi Manipur gi sanroi haitare represent tawduna Manipur government kai kumna hotraba duguma masana punna. The Swarnalata Award for the Best Sportsperson lisingani taramapan kumsi sahiki oina judo masana gi sanaroi mayang Imphal Kokchai makha lekaidagi thangjam tababida pikhrei. Award asi laikhidraba Wairokpam Swarnalata gi humputara mangarak shuba mapo kumonga mari leinana the Wairokpam Swarnalata Memorial Trust na Manipur Olympic Association gi recommendation matung inna lisingani tara taruktagi hauduna chahi khudingi sanabagi lamda thoidok hendoklaba mioida piduna lakhibani. Ngasi Imphal gi Khuman Lampak Sports Complex sa leiba Olympic Bhavan da pangthokiba thoram adada Manipur Olympic Association gi Vice President K Baronina Award adu tababi gi apokpa thangjam thoibada khusinakhi. Award adu da trophy ga loinana sel oina lupa lising kun yauri. Thangjam tababi mayang Imphal Kokchai makha lekaidagi thangjam thoiba amasung thangjam kamala anigi macha manga gi manungda ahanni. Tababina Argentina gi Biro Arista pangthokiba Youth Olympic Games lisingni tarani panda silver, Rajasthan da pangthokiba Commonwealth Judo Championship lisingni tarani panda gold, Lebanon da pangthokiba Asian Judo Championship lisingni tarani panda gold, Andhra Pradesh da pangthokiba Senior National Judo Championship lisingni taramapan da bronze medal sing lawraktuna lamdam masigi mai purakhi loinana chahi asigi July 13 tagi 13 fauba Chinese Taipei da pangthokadariba Asian Judo Championship ta saruk yanabagidamak hauze Bhopal gi WGS Training Center da akanba training chatharibani. Manipur Olympic Association ki General Secretary Sunil Ilangbam, Vice President K Baruni N Ajit yauna saruk yakiba thoram adada Wairokpam Swarnalata Memorial Trust ki Chairman Wairokpam Santa Kumarna sanaroi singna lamda masigi mai purakliba sibu sakhang biba amadi haurakliba sanaroi singna hena honaning na bagidamak pukning thogat poina award asi pibani haiba yauna wafam kaya fongdoki. Akoina handak tawjaraiba si mari raksuba ni yam chaw na ka hena khoina dano tawjab sumamdi adubu puning thogot poina puchen se na thawai haksang yauna narun sing sibu semat pa pamjabadagi sanaroi singbu yokhat pa pamjabadagi aikoina masigi award si afaba sanaroida bijabani.
District level Subroto Mukherjee Football Tournament Bisnupur ngasi Bisnupur Sports Complex sa laiba mini stadium da hudokre. DYASO na sinduna numit humni chupna chathagadaba football tournament ki ngasi sanakiba match singda TZ English School na Kha Senjambam High School bu yamna lakchaba mawongda panjil mapan ama. Pinjabati High School na Laimapopom High School bu panjil ahum sinoda maithiba pikhi. Kumbi Central High School bu TP High School bu panjil tara sinoda maithiba pikhi. Amadi IP High School na Pinjabati High School bu panjil taret tarukta maithiba pikhi. Ngasi nung tilfong kiba pau che sinda kari maru ba pau yok kiba habdu mem puna muming tangas. Kanglaipak ki Maira District manga gi library singda librarian leitre library sing asigi damakta chahi ani gi fan pitre chahi tara humdoi da gi taratet fawbagi manungda leiriba angang sing mayai kaban nisa sijinabagi changwang khalakle Dr. Lenin Bangladesh Myanmar Tripura na chingbam fam dagi mioi chani kuntra laktuna juntra nipan gi thorom saruk yagadawri Kangla Pau The Great June Uprising and Unity Day thorom pangthong na sem saba loire Manipur gi wangmod gi mioi chani gi mathakta saruk yagani Devan Ahong Kong Singbagi Thoram Pangthokre Laibaka Sigi Hospital Pumnamak Thabak Lepagi Khonggang Changsinkre Atopa District Singdagi Lam Machet Ama Fawba Lawba Pamde Lup Pauzil India Pumbada Doctor Singi Pung Kunmari gi Khongjang Haukre Emergency Natana Mathau Tawkhidre Iraibaki Puwari Mapung Fana Mahiroi Singi Syllabus ta hapna Hotnaragani Bruce Pebam Member Mathang Thilamle Chenava Fare Loisilakpada maru ba pau muka na pisari. Taratare Shubha Lok Sabha ki ahan mamifam haukre Prime Minister Narendra Modi na House ki member ama oina wasak lokre Manipur MP anisu wasak lokhi MP RK Ranjandi Manipuri lolda wasak lokhi Manipur Central Jail da lariba mifa singda malemgi oina piriba chatna kanglon gi matung inna fangfam thokpa haksing matik chana pibidri Jun tara nipan pangthoknaba sem saba loikre Manipur gi wangmadagi mioi chani henbana saruk yagadawri Laibak Sinba Thungna Dr. Singna Khongjang Sangsinkre Laying Balakpa Mioi Kaya Laying Ba Phangdana Hanakre Amadi Lining Thausana Mahi Cheng Hongpogi Thoram Pangsana Pangthoknakre Ngasigi oinadi Manipuri pau mata sa loizari ming tabiri besungbo amuka na khurumsari